kana chak cha ki dori hara chak cha ni hara chara da mummy kana ni chak cha dori le chak cha bây giờ mình cái dân request is hey, lang anu sana no. Lang anu nak ni. Ngano tumo hayang school da sanano lay tak lay apa mo school gi hayang gi kana lagi kari haninge habiro kari opinion kung ba kari wakal laiba share kana dulu kasi kana lagi. Thank you everyone, please test malem test itu ima test haro magi pari atau besin mitrugi pira
Kana kana lege any communities any ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯁꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨ ꯇꯧꯕꯤꯔꯝꯃꯣ kanam idakte thank you everyone. This is my last live for today. Please support and subscribe my channel. Noi kanam chak cha roi hero. Krishna chak cha roi hero. Sana nung di. Para cha roi. Bimolata Devi. Bimolata Devi hi hareko. Thagatsari Bimolata Devi Devi orabanina maitai islena oramuni haba thajai ko. Kari haina sige kari wakhalon phongdong na sige ana khallaga ina live thajabani khangdi phone ji kadawai da nga doina khongde bese to si asar gi di bare kuki kuki chilina yauraga di fattaba bet kamin ga di irakanu ko ꯑꯩꯗꯤ ꯑꯩꯒꯤ ꯅꯦꯠꯁꯦ ꯗꯇꯥꯁꯦ ꯂꯣꯏꯈ꯭ꯔ ꯃꯥꯅ ꯈꯜꯂꯨꯕꯅꯤ ꯂꯩꯕꯨ ꯂꯩꯔꯝꯃꯦ
ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯁꯤ ꯁꯥꯔꯔꯣꯏ ꯏꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯃꯨꯊꯠꯆꯔꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯗꯤꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯃꯐꯝꯗꯣ ꯀꯥꯎꯔꯦꯅꯦ ꯍꯥꯏꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯂꯥꯡꯒꯣꯜꯗꯒꯤ ꯐꯣꯟ ꯂꯥꯛꯄꯅꯤ ꯂꯥꯏꯛꯗꯥꯟ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯨꯔꯥ ꯁꯪꯗꯦ ꯈꯪꯕ꯭ꯔꯥ ꯄꯤꯁꯛꯇꯣ ꯑꯦꯠꯃꯤꯁꯟ ꯇꯧꯕꯒꯤꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯅꯤꯗꯣ ꯊꯥꯈ꯭ꯔꯒ ꯑꯩꯅ ꯄꯤꯁꯛꯁꯦ ꯊꯦꯝꯃꯒ ꯁ꯭ꯀꯨꯜ ꯄꯨꯅꯕ ꯍꯣꯠꯅꯕꯗꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯅ ꯁꯦꯠꯂꯤꯕ ꯉꯔꯥꯡꯗꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯛꯑ ꯌꯥꯗ꯭ꯔꯤꯕ ꯀꯣꯝ ꯊꯦꯝꯃꯒ ꯈꯣꯠꯂꯒ ꯁ꯭ꯀꯨꯜ ꯑꯃ ꯑꯦꯠꯃꯤꯁꯟ ꯇꯧꯅꯕ ꯍꯥꯏꯅ ꯇꯧꯔꯒ ꯄꯨꯔꯨꯔꯦ ꯈꯣꯠꯂꯨꯔꯦ ꯉꯁꯤꯁꯦ ꯑꯗꯒꯤ ꯃꯍꯥ ꯂꯥꯟ ꯑꯃꯅꯤ ꯑꯦꯠꯃꯤꯁꯟ ꯇꯧꯔꯝꯗ꯭ꯔꯤ ꯄꯨꯗꯤ ꯄꯨꯔꯨꯔꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕ ꯑꯦꯠꯃꯤꯁꯟꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯇꯧꯔꯣ ꯍꯥꯏꯕꯗꯤꯅꯦ ꯈꯪꯗꯦꯗ ꯑꯩ ꯋꯥꯔꯤꯁꯦ ꯅꯉꯣꯟꯗ ꯐꯣꯟꯗ ꯑꯣꯏꯅ ꯁꯥꯔꯒꯦ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯒ ꯂꯥꯏꯞꯁꯤꯒ ꯂꯤꯕꯅ ꯀꯥꯟꯅꯗꯦ ꯈꯔ ꯋꯥꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯒꯤꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯣꯛ ꯁꯥꯔꯤꯁꯦ ꯑꯩ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯀꯨꯀꯤꯒ ꯌꯧꯔꯛꯑꯗꯤ ꯑꯩꯅ ꯋꯥꯔꯤ ꯈꯔ ꯕꯨझꯥꯏꯒꯦ ꯇꯧꯕꯅꯦꯗꯤ ꯑꯩꯁꯦ ꯃꯣꯏꯅ ꯊꯤꯅ ꯏꯔꯛꯄꯗꯣ ꯏꯔꯛꯑꯒꯗꯤ ꯋꯥꯔꯤ ꯈꯔ ꯁꯝꯖꯥꯏꯒꯦ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯕ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯀꯨꯀꯤꯁꯨ ꯁꯤꯔꯤꯗꯨꯁꯨ ꯃꯩꯇꯩꯁꯨ ꯁꯤꯔꯤꯗꯨꯁꯨ ꯍꯧ ꯂꯥꯏꯔꯕ ꯉꯥꯛꯇ ꯍꯧ ꯑꯃꯥꯡꯕꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯈꯔꯗꯨꯗꯤ ꯃꯥꯏ ꯃꯥꯏ ꯁꯦꯐ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯄꯨꯝꯅꯃꯛ ꯃꯥꯏ ꯃꯥꯏ ꯁꯦꯞ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯅꯔꯤ ꯀꯨꯀꯤꯗꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯆꯠꯇꯅ ꯗꯤꯜꯂꯤꯗ ꯕꯣꯝꯕꯦꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯍꯧꯕ ꯎꯄꯥꯏ ꯂꯩꯇꯕ ꯀꯥꯡꯕꯨꯅꯤ ꯁꯤꯍꯧꯔꯤꯁꯦ ꯑꯗꯨꯅꯦꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯡꯕꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇꯅꯦꯕ ꯁꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯃꯅ ꯇꯧꯔꯦ ꯑꯗꯩ ꯑꯃꯗꯨꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯃꯦꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤꯃꯦꯅ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯅꯤ ꯁꯤꯒꯨꯝꯕꯒ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯇꯧꯔꯗꯤ ꯑꯃꯨꯛ ꯕꯦꯠ ꯀꯃꯦꯟꯅ ꯊꯤꯜꯒꯅꯤ ꯑꯩ ꯑꯦꯛꯖꯥꯝꯗ ꯃꯤꯉꯣꯟꯗꯒ ꯊꯤꯅ ꯉꯥꯡꯉꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯩ ꯍꯩꯁꯨ ꯍꯩꯇꯦ ꯉꯥꯡꯕ ꯍꯩꯇꯦ ꯈꯪꯗꯦ ꯉꯥꯡꯕꯕꯨ ꯍꯩꯇꯦ ꯅꯍꯥꯟꯒꯤꯗꯣ ꯈꯔ ꯍꯥꯏꯔꯨꯔꯦ ꯖꯦꯃꯣꯟ ꯂꯩꯗꯅ ꯐꯠꯇꯕ ꯂꯣꯟꯗꯣ ꯑꯗꯨ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛꯗꯨꯒꯤꯗ ꯑꯃꯠꯇ ꯍꯥꯞꯄ ꯌꯥꯔꯣꯏ ꯂꯣꯏ ꯀꯠꯊꯈꯔꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨꯕꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯃꯥ ꯅꯪ ꯚꯤꯗꯤꯑꯣ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏ ꯖꯦꯃꯣꯟ ꯃꯣꯏꯅ ꯐꯠꯇꯕ ꯅꯨꯄꯤꯗ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯑꯗꯨꯗꯒꯤꯗꯤ ꯂꯩꯅꯦ ꯈꯔ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯍꯩ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯆꯩꯕ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯅꯤꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤꯗꯣ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯩ ꯍꯩꯁꯨ ꯍꯩꯇꯦ ꯑꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯅ ꯈꯣꯠꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ
ꯑꯗꯨꯅꯦꯕ ꯂꯩꯇꯕ ꯉꯥꯛꯇꯅꯤꯅ ꯁꯤꯔꯤꯁꯤꯡꯁꯦ ꯃꯩꯇꯩ ꯃꯆꯥ ꯁꯤꯔꯤ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯉꯨ ꯅꯨꯄꯤ ꯅꯧꯅ ꯊꯤꯖꯕ ꯃꯆꯥ ꯑꯄꯤꯛꯄ ꯑꯗ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯀꯁꯥꯔ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯈꯜꯂꯣꯏ ꯀꯩꯁꯨ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯁꯨꯡꯍꯩ ꯍꯩꯖꯗꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯅꯤ ꯑꯗꯣ ꯑꯗꯨ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯒꯤ ꯋꯥꯅꯤ ꯍꯦꯛ ꯂꯥꯏꯛ ꯉꯔꯥꯡꯗꯗꯤ ꯑꯩꯅꯅꯦ ꯍꯣꯏ ꯀꯩꯅꯣ ꯍꯥ ꯁꯦ ꯑꯩ ꯁꯤ ꯀꯥꯁꯦ ꯃꯩ ꯃꯨꯊꯠꯂ ꯊꯝꯃꯔꯦꯕ ꯃꯥ ꯆꯪꯉꯛꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯈꯪꯗꯦ ꯑꯩꯅ ꯆꯩꯔꯒ ꯉꯥꯡꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯤꯠ ꯑꯍꯨꯝꯐꯧ ꯁꯨꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯔꯤ ꯑꯇꯩ ꯍꯥꯏꯗꯣꯏꯅꯣ ꯇꯣꯛꯑꯦꯗꯅ ꯅꯈꯣ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯀꯔꯤ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯈꯣꯠꯄ ꯑꯩ ꯍꯥꯎ ꯋꯥꯎ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯥ ꯐꯂꯥꯡꯁꯤꯒ ꯀꯩꯀꯩ ꯀꯣꯠꯇꯅꯅꯦ ꯗꯨꯅꯤꯌꯥꯒꯤ ꯍꯥꯃꯨꯛ ꯇꯃꯨꯛꯇ ꯁꯪꯈ꯭ꯔꯅꯤ ꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯇ ꯉꯥꯏꯔꯝ ꯃꯥꯅꯦ ꯑꯇꯩ ꯀꯅꯥꯝ ꯏꯔꯛꯇ꯭ꯔꯤꯁꯤꯅꯤ ꯀꯩꯅꯣ ꯍꯥꯏꯗꯕ ꯃꯊꯪ ꯃꯃꯥꯡꯗ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯃꯃꯥꯡꯗ ꯊꯥꯔꯝꯃꯤ ꯄ꯭ꯔꯦꯃꯤꯒ ꯃꯅꯤꯡꯕꯥꯡꯒ ꯂꯥꯛꯑꯝꯃꯤ ꯀꯩ ꯂꯥꯛꯑꯣꯏꯌꯦ ꯑꯩꯅ ꯌꯥꯎꯒꯗꯕꯅꯤꯅ ꯂꯥꯛꯑꯣꯏꯑꯕ ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯉꯦꯕ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩ ꯑꯃꯗ ꯌꯥꯎꯔꯦ ꯑꯃꯗ ꯋꯥꯔꯧꯋꯦ ꯑꯃꯗ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯕ ꯃꯤꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯈꯜꯂꯗꯤꯅꯦ ꯑꯗꯨ ꯃꯤꯗꯣ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯃꯣꯏ ꯈꯪꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅꯒ ꯈꯔ ꯀꯨꯏꯅ ꯊꯥꯖꯕꯒ ꯃꯇꯝ ꯐꯪꯗꯕꯒ ꯊꯥꯔꯨꯔꯒ ꯅꯦꯠ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯄꯨꯠꯂꯥꯎ ꯃꯨꯊꯠꯄꯤꯅꯤ ꯑꯩꯒꯤ ꯂꯥꯏꯐ ꯃꯇꯥꯁꯤꯗꯤ ꯁ꯭ꯀꯨꯜꯅꯦꯅ ꯑꯦꯠꯃꯤꯁꯟ ꯇꯧꯗꯣꯏ ꯃꯌꯥꯝ ꯄꯨꯔꯤꯗꯨꯅ ꯃꯔꯣꯟ ꯑꯃ ꯊꯥꯞꯄꯤꯕ ꯒꯥꯔꯤꯒ ꯑꯅꯤꯔꯛ ꯁꯤꯟꯕ ꯂꯥꯛꯏ ꯇꯧꯏ ꯂꯥꯁꯦ ꯄ꯭ꯔꯤ ꯁ꯭ꯀꯨꯜꯅꯦꯕ ꯄꯨꯔꯤꯗꯣ ꯄ꯭ꯔꯤ ꯁ꯭ꯀꯨꯜ ꯑꯣ ꯍꯧꯖꯤꯛ ꯊꯤꯡꯗ꯭ꯔꯣꯝ ꯀꯅꯥ ꯇꯧꯕ ꯀꯔꯤ ꯑꯣ ꯍꯥꯡꯗꯣꯛꯅꯁꯦ ꯃꯥ ꯍꯥꯡꯗꯣꯛꯔꯦ ꯃꯥꯏ ꯗꯨꯀꯥꯟꯗ ꯀꯩ ꯌꯣꯟꯔꯤꯒꯦ ꯑꯩꯒꯤꯁꯨ ꯅꯣꯡꯃ ꯑꯦꯜꯕꯤ ꯌꯥꯎꯍꯧꯗꯕꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯧꯗꯕꯗ ꯑꯗꯨꯅꯤ ꯑꯩꯁꯨ ꯑꯗꯨꯅꯤ ꯑꯩꯅ ꯊꯥꯃꯨꯛ ꯀꯔꯤꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯜꯕꯤꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯁꯨꯝ ꯔꯤꯁꯥꯔꯁ ꯇꯧꯔꯒ ꯌꯦꯡꯕꯗꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯤ ꯌꯥꯎꯔꯨꯔꯒ ꯅꯪꯅ ꯑꯦꯛꯇꯤꯡ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯨꯕꯗꯨꯒꯤ ꯀꯩꯁꯨꯝ ꯃꯃꯜ ꯂꯩꯇꯕꯅꯦꯕ ꯑꯗꯣ ꯁꯪꯁꯨ ꯁꯪꯖꯗꯕ ꯑꯩꯈꯣꯏꯅ ꯀꯨꯅꯣꯔꯀꯣꯝ ꯇꯧꯔꯒ ꯁꯨꯝ ꯇꯧꯔꯒ ꯌꯥꯎꯕꯤꯕꯅꯤ ꯑꯗꯣ ꯒꯥꯔꯤꯗ ꯌꯥꯝꯅꯁꯨ ꯍꯥꯏꯅꯗꯤ ꯐꯠꯇꯦ ꯀꯩꯅꯣ ꯍꯥꯏꯗꯣ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ
ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯂꯩꯇꯕꯅꯤ ꯂꯩꯇꯕꯅꯤ যেজন দিবসে মনের হরষে জ্বালায় মোমের বাতি আশুগৃহে তার জ্বালিবে না প্রদীপ রাত্রে নিশীথে না কে কে আসছে রে বাবা 8জন ꯃꯤ ꯅꯤꯄꯥꯟ ꯂꯩ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯇꯧꯁꯤꯕ ꯀꯔꯤ ꯇꯧꯁꯤ ꯇꯧꯔꯣꯏ ꯅꯪꯒꯤ ꯊꯥꯡꯗꯣ ꯅꯍꯥꯟꯒꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯒꯤ ꯊꯥꯡꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤ ꯀꯥꯏꯅꯣ ꯑꯩꯒꯤ ꯊꯥꯡꯗꯣ ꯑꯝꯇ ꯎꯠꯀꯦꯅꯦ ꯀꯥꯏꯅꯣ ꯏꯃꯥ ꯅꯪ ꯇꯥꯔꯕꯣ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯊꯥꯡꯗꯣ ꯀꯥꯏꯅꯣ ꯑꯗꯨ ꯅꯠꯇꯦ ꯑꯆꯧꯕ ꯆꯥꯛꯈꯨꯝꯒꯤꯗꯣ ꯎꯝ ꯑꯦꯔꯥ ꯉꯔꯥꯡꯒ ꯇꯧꯔꯝꯕꯗꯨꯕꯨ ꯎꯝ ꯅꯠꯇꯦꯍꯦ ꯑꯩꯅ ꯑꯗꯨꯗꯤ ꯆꯤꯡꯍꯟꯒꯦ ꯇꯧꯁꯦ ꯃꯃꯥꯅ ꯑꯣꯟ ꯍꯥꯏꯔꯦꯀꯣ ꯃꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯗꯨꯒꯩꯗꯤ ꯆꯦ ꯇꯈꯦꯜ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯑꯣ ꯆꯥꯎ 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 ꯑꯩꯁꯦ ꯂꯥꯛꯄ ꯁꯪꯕꯉꯩ ꯂꯥꯛꯑꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯀꯩꯗꯧꯕ ꯐꯔꯦ ꯑꯗꯨꯝ ꯕꯦꯠ ꯀꯃꯦꯟ ꯃꯣꯏꯅ ꯏꯔꯤꯗꯨꯒꯤ ꯁꯝꯖꯥꯏꯒꯦ ꯀꯩꯅꯣꯝ ꯁꯝꯖꯥꯏꯒꯦ ꯇꯧꯔꯤꯅꯦꯕ ꯄꯣꯠꯁꯦ ꯂꯥꯛꯑꯁꯨ ꯐꯔꯦꯅ ꯊꯥꯡ ꯉꯛꯇꯅꯤꯡꯒꯦ ꯇꯧ ꯀꯥꯏ ꯆꯠꯂꯣ ꯑꯣ ꯁꯤꯁꯦ ꯅꯪꯒꯤ ꯅꯍꯥꯟ ꯂꯩꯔꯛꯄꯗꯨꯒ ꯁꯦ ꯃꯥ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯕꯤꯠ ꯀꯩꯅꯣ ꯁꯤꯒ ꯕꯤꯠ ꯀꯩꯅꯣꯁꯤꯒꯗꯤ ꯂꯥꯏꯐꯁꯤꯒ ꯃꯁꯪ ꯉꯥꯡꯅ ꯎꯈ꯭ꯔꯦ ꯈꯤꯇꯪꯕꯨꯗꯤ ꯏꯁꯪ ꯀꯥꯏ ꯁꯨꯝ ꯉꯥꯡꯗꯦꯕ ꯑꯁꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯅꯦꯕ ꯀꯌꯥꯅꯣ ꯂꯧꯍꯧꯏ 450 ꯀꯩꯅꯣꯝ ꯂꯧꯍꯧꯏ ꯈꯪꯕ꯭ꯔꯥ ꯁꯤꯃꯒ ꯍꯩꯖꯥꯡꯉꯒ ꯂꯩꯔꯛꯄꯩꯅꯦ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯦꯍꯦ ꯑꯗꯨꯗꯩꯗꯤ ꯑꯃꯅ ꯁꯤꯅꯤꯀꯣ ꯌꯦꯡꯉꯣ ꯁꯦ ꯑꯩꯅꯅꯦ ꯐꯨꯜ ꯗꯦ ꯑꯣꯏꯅ ꯑꯩꯅ ꯂꯥꯏꯚ ꯌꯥꯎꯔꯛꯇꯣꯏꯁꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯁꯟꯗꯦꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁ꯭ꯀꯨꯜ ꯕꯟ ꯑꯣꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯌꯨꯛꯇꯤ ꯀꯅꯥ ꯀꯅꯥ ꯊꯥꯔꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯎꯕ ꯉꯝꯃꯦꯕ ꯑꯗꯨꯅꯤ ꯅꯪꯒꯤꯗꯣ ꯇꯥꯡꯉꯦꯕ ꯆꯥꯛꯀꯣꯟꯅꯕꯩꯁꯦ ꯎꯔꯨꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯂꯦꯡꯗꯦꯕ ꯑꯗꯨꯒ ꯀꯗꯥꯏꯅꯣ ꯍꯦꯛ ꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅꯦ ꯂꯩꯔꯤꯅꯤꯀꯣ ꯎꯒꯤ ꯃꯀꯣꯛ ꯄꯥꯔꯒꯅꯦ ꯃꯇꯣꯟꯁꯤꯒ ꯁꯨꯃꯥꯏꯅ ꯄꯥꯜꯂꯤꯕ ꯑꯗꯨ ꯃꯖꯕꯨꯠ ꯑꯣꯏꯗꯦ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯣꯝꯃꯦꯕꯁꯦ ꯆꯥꯎꯈꯠꯄꯗꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯁꯨꯅꯦ ꯁꯤꯅ ꯈꯔ ꯃꯖꯕꯨꯠ ꯑꯣꯏꯌꯦꯕ ꯁꯤ ꯑꯩ ꯃꯇꯝ ꯐꯪꯗꯕꯒꯤ ꯏꯉꯥꯡ ꯅꯤꯉꯥꯏ ꯇꯧꯕꯒꯤ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯃꯇꯥ ꯆꯥꯕ ꯄꯣꯠ ꯃꯌꯥꯝ ꯂꯩꯒꯗꯕ ꯃꯌꯥꯝ ꯂꯩ ꯊꯥꯡꯒꯤ ꯃꯔꯝꯗ ꯑꯁꯤ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨꯗꯨ ꯁꯤꯁꯦ ꯏꯁꯇꯤꯜꯒꯤꯅꯤ ꯄꯥꯏꯈꯣꯝꯒꯁꯦ ꯑꯁꯤ ꯅꯨꯡꯉꯥꯏꯌꯦꯕ ꯌꯥꯝꯅ ꯑꯗꯨꯗꯩꯗꯤ ꯁꯤꯅ ꯎꯒꯤꯁꯦ ꯑꯟꯖꯨ
ꯑꯩꯁꯨ ꯂꯥꯛꯑꯦ ꯑꯟꯖꯨꯁꯨ ꯂꯥꯛꯑꯦ ꯌꯥꯏꯌꯦ ꯑꯟꯖꯨ ꯂꯣꯏꯔꯕꯣ ꯈꯅꯥ ꯄꯤꯅꯥ ꯁꯃꯣꯁꯥ ꯁꯥꯃꯨꯒ꯭ꯔꯤ ꯂꯣꯏꯔꯕ ꯑꯗꯨꯗꯒꯤꯅ ꯃꯅꯤ ꯍꯥꯏꯕ ꯑꯇꯩ ꯅꯠꯇꯦ ꯑꯩꯗꯤ ꯊꯥꯡꯁꯦ ꯈꯪꯗꯦꯅꯦ ꯑꯇꯩꯁꯨ ꯂꯩꯅꯤꯡꯉꯤ ꯊꯥꯡꯗ ꯗꯤꯖꯥꯏꯟ ꯂꯩꯅꯤꯡꯉꯤ ꯑꯩꯁꯦ ꯑꯦꯛꯗꯝ ꯂꯨꯝꯒ ꯂꯥꯎꯏꯕꯣ ꯁꯤꯃꯒ ꯄꯥꯏꯔꯒ ꯂꯥꯟꯗꯒ ꯆꯠꯂꯗꯤ ꯁꯩꯇ ꯃꯩ ꯍꯧꯅꯤꯌꯦ ꯐꯔꯦ ꯀꯣꯃꯦꯟ ꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤꯅꯦ ꯀꯩꯅꯣ ꯀꯩꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯅꯅꯦ ꯀꯩꯅꯣ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯀꯣꯃꯦꯟ ꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯃꯨꯠꯊꯠꯂꯒꯦ ꯅꯦꯠꯁꯦ ꯈꯤꯇꯪ ꯈꯥꯛꯀꯦ ꯃꯊꯪꯗ ꯀꯅꯥ ꯊꯥꯕ ꯑꯣꯟ ꯍꯥꯎ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯨꯠꯊꯠꯂꯒꯦ ꯈꯪꯕ꯭ꯔꯥ ꯃꯨꯠꯊꯠꯂꯒꯅꯦ ꯉꯥꯏꯍꯥꯛ ꯑꯣꯏꯕꯗꯣ ꯑꯣꯏꯔꯦ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯃꯊꯪꯒꯤꯗ ꯑꯩꯒꯤ ꯅꯦꯠ ꯑꯣꯏꯔꯗꯤ ꯂꯣꯏꯈ꯭ꯔꯕꯁꯨ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯒꯤ ꯆꯤꯡꯉꯤꯅꯦꯕ ꯃꯍꯥ ꯂꯥꯟꯅꯤ ꯇꯧ ꯂꯥꯁꯦ ꯄꯤꯔꯃꯤꯅ ꯀꯩ ꯍꯥꯏꯒꯦꯕꯨ ꯉꯁꯥꯏꯒꯤ ꯂꯥꯏꯐꯇꯨꯒ ꯑꯩꯕꯨ ꯀꯔꯤ ꯐꯪꯒꯦ ꯍꯥꯏꯌꯦ ꯂꯥꯏꯚ ꯊꯥꯕ ꯑꯩ ꯀꯩꯁꯨꯝ ꯐꯪꯗꯦ ꯑꯩꯗꯤ ꯁꯨꯝ ꯃꯤꯅꯤꯠ 10 ꯑꯃ 20 ꯁꯨꯝ ꯊꯥꯔꯤꯃꯦ ꯑꯩꯅ ꯊꯥꯔꯤꯃꯤ ꯁꯨꯝ ꯑꯗꯨꯒꯤ ꯒꯗꯥꯒꯤꯒ ꯃꯃꯥ ꯅꯪ ꯉꯁꯤꯒꯤ ꯂꯥꯏꯚ ꯂꯣꯏꯔꯕꯣ ꯊꯥꯔꯛꯈꯤꯗ꯭ꯔꯣ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯉꯁꯥꯏ ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯗꯣꯡꯒꯤ ꯂꯥꯏꯚ ꯍꯧꯗꯣꯡꯒꯤꯅꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯍꯧꯗꯣꯡꯗꯨꯒꯤ ꯍꯧꯗꯣꯡꯑꯅ ꯀꯦꯠ ꯑꯅ ꯏꯔꯦ ꯀꯦꯠ ꯑꯅ ꯏꯔꯒ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯗꯣꯏꯕ ꯖꯦꯡꯒꯤ ꯕꯦꯇ꯭ꯔꯤꯒ ꯂꯣꯏ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯠꯈꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯒꯅꯤ ꯑꯩꯅ ꯇꯧꯔꯤꯅꯤ ꯏꯁ ꯇꯧꯕꯤꯂꯥ ꯍꯥꯏꯖꯕꯅꯤ ꯌꯦꯡꯉꯦ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯀꯔꯤ ꯏꯁꯇꯥꯏꯜ ꯇꯧꯒꯦ ꯁꯤꯕꯨ ꯑꯣꯏꯗꯕꯗ ꯐꯤꯗꯥꯁꯦ ꯀꯗꯥꯏꯒꯤ ꯆꯁꯃꯥꯗ ꯀꯤꯁꯜꯂꯤꯔꯣ ꯁꯤꯅ ꯀꯦꯗ꯭ꯔꯥꯡ ꯐꯦꯗ꯭ꯔꯥꯡ ꯄꯥꯝꯕꯁꯤꯗꯤ ꯑꯩ ꯀꯣꯛ ꯂꯩ ꯍꯥꯞꯄ ꯄꯥꯏꯌꯨ ꯂꯩ ꯍꯥꯞꯄꯨꯆꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯏꯪꯒ꯭ꯔꯗꯣꯏ ꯀꯩꯁꯨꯝ ꯍꯥꯞ ꯉꯝꯃꯣꯏ ꯏꯃꯥꯟꯁꯦ ꯍꯥꯞꯄꯣꯏꯁꯨ ꯍꯌꯦꯡ ꯇꯤꯐꯤꯟ ꯀꯩ ꯍꯥꯞꯆꯔꯕ꯭ꯔꯣ Bread cherunga. Cherunga. Nako. Gusto rin yun Sinte. eh. Comment. Mana itu on. Comment. Tumuo. What is comment? Hapamo, lay hapamo. Lay hapamo. ꯑꯩ ꯄꯨꯔꯥ ꯂꯣꯏꯁꯤꯜꯂꯝꯃꯦ ꯍꯌꯦꯡ ꯑꯌꯨꯛ ꯇꯧꯗꯅꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯆꯥꯛꯁꯪ ꯐꯁꯪ ꯂꯣꯏꯅ ꯀꯣꯟ ꯐꯦꯡꯂꯝꯃꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯕꯅꯦ ꯆꯥꯕ ꯂꯣꯏꯔꯦ ꯑꯉꯥꯡ ꯂꯣꯏꯗ꯭ꯔꯤ ꯑꯟꯖꯨꯒꯤꯁꯨ ꯁꯃꯣꯁꯥ ꯑꯆꯧꯕꯝꯅꯤꯅꯦ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯂꯣꯏꯅ ꯉꯁꯤꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ Samosa? ꯅꯈꯣ Ako samosa. ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯒ ꯉꯁꯤꯁꯦ ꯑꯩꯅ ꯀꯣꯛ ꯆꯤꯛꯑꯦꯅ ꯍꯤꯞꯄꯨꯕꯗꯩꯅꯦ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕꯗ ꯊꯧꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯕꯗꯩ ꯄꯨꯡ 2:30ꯗ ꯁꯨꯇꯤ ꯊꯥꯔꯤꯕ ꯁ꯭ꯀꯨꯜꯗꯨꯅ ꯄꯨꯡ 3:30 ꯇꯥꯔꯒ ꯆꯥꯛ ꯂꯩꯔꯝꯃꯤ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯑꯣꯏꯗꯤ ꯃꯥꯁꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯒꯠꯂꯛꯑꯦꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯃꯤ ꯑꯗꯨꯑꯣꯏꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯒꯠꯂꯛꯑꯃꯤ ꯁꯅꯝ ꯆꯥꯔꯨꯗꯧ ꯑꯃꯨꯛꯀꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯆꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯉꯁꯥꯏ
ꯏꯆꯥꯅꯨꯄꯥꯒꯤ ꯑꯦꯗꯃꯤꯁꯟꯒꯤꯅꯦ ꯆꯠꯂꯨꯕꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯄꯨꯔ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤ ꯀꯩꯗꯧꯔꯤ ꯑꯦꯗꯃꯤꯁꯟꯒꯤ ꯗꯨꯗꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯍꯣꯇꯦꯜꯗ ꯆꯪꯗꯅ ꯄꯣꯔꯣꯊꯥ ꯆꯥꯛ ꯃꯕꯨꯛ ꯑꯃꯅꯦꯅ ꯄꯣꯔꯣꯊꯥ ꯑꯃꯃꯝ ꯄꯤꯖꯕꯤꯔꯦ ꯑꯗꯨꯒ ꯍꯜꯂꯒ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯟꯗꯥ ꯄꯨꯡ 6ꯀꯤ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯈꯔ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡ ꯆꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ ꯆꯥꯔꯣ ꯕ꯭ꯔꯦꯗꯀ ꯕꯇꯔꯒ ꯂꯩꯇ꯭ꯔꯕꯣ ꯀꯗꯥꯏꯅꯣ ꯑꯟꯖꯨꯅ ꯆꯥꯕꯗꯤ ꯇꯈꯦꯜꯅ ꯑꯩ ꯏꯁꯥ ꯑꯔꯨꯝ ꯆꯦꯜꯂꯤꯕꯣ ꯑꯣ ꯑꯩꯗꯤ ꯀꯣꯛ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯀꯣꯛ ꯉꯥꯎꯔꯤ ꯇꯧꯏ ꯑꯗꯣ ꯇꯧꯔꯛꯀꯅꯨ ꯆꯥꯎ ꯆꯥꯝꯊꯣꯛꯑꯒ ꯆꯥꯎ ꯑꯗꯣ ꯉꯁꯤꯁꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯥꯏꯒꯤ ꯆꯠꯂꯨꯕꯒ ꯀꯔꯤꯒꯗꯣ ꯀꯣꯛꯁꯦ ꯆꯤꯛ ꯂꯥꯎꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅꯁꯨ ꯆꯤꯛꯅ ꯂꯦꯡꯕ ꯉꯝꯗꯕꯁꯨ ꯅꯠꯇꯕ ꯆꯤꯛꯇꯤ ꯂꯥꯎꯕ ꯅꯨꯡꯊꯤꯟꯁꯦ ꯑꯩꯁꯦ ꯇꯨꯝꯃꯨꯔꯦꯕ ꯑꯩꯁꯦ ꯑꯗꯨꯗꯩꯗꯤ ꯀꯗꯥꯏꯅꯣ ꯑꯟꯖꯨ ꯎꯔꯤ ꯀꯥꯡꯁꯣꯏ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯇꯈꯦꯜ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯅ ꯑꯟꯖꯨꯅ ꯍꯥꯏꯔꯛꯏꯕ ꯑꯟꯖꯨꯅ ꯎꯔꯤ ꯀꯥꯡꯁꯣꯏ ꯑꯗꯨꯒꯩꯗꯤ ꯊꯣꯏꯕ ꯅꯨꯡꯁꯤꯕ ꯊꯣꯏꯕ ꯅꯪ ꯀꯩꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ 2-3ꯔꯛ ꯊꯥꯕꯁꯤ ꯂꯥꯛꯇꯦ ꯀꯩꯗꯧꯔꯦ ꯅꯍꯥꯟꯒꯤꯅ ꯍꯣꯔꯦꯟ ꯊꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯞꯇꯣ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯥ ꯃꯤ ꯀꯧꯔꯨꯒꯦꯅ ꯑꯩꯅ ꯀꯩꯅꯣꯗ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯃꯣꯏ ꯈꯔꯗ ꯑꯩꯅ ꯋꯥꯆꯦꯞꯇ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯦ ꯁꯤꯌꯥꯔ ꯇꯧꯔꯣ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯗꯣ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯣꯏꯁꯤꯒꯦ ꯂꯥꯏꯚꯇꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯚ ꯑꯃꯅ ꯑꯩꯅ ꯆꯦꯅꯦꯜꯗꯣ ꯅꯝꯃꯒ ꯌꯦꯡꯉꯨꯕꯗꯗꯤ 12 ꯗꯦꯖꯀꯤ ꯃꯃꯥꯡꯒꯤ ꯑꯃꯨꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯂꯥꯏꯚꯇꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯏꯀꯥꯏ ꯅꯪꯉꯦꯅꯦ ꯃꯤꯉꯣꯟꯗ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯃꯥꯅ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯔꯦꯀꯣ ꯃꯃꯥꯅ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯊꯣꯏꯕ ꯍꯥꯏꯅ ꯇꯈꯦꯜ ꯍꯥꯏꯕ ꯅꯨꯡꯗ ꯑꯗꯨꯝ ꯍꯧꯔꯤ ꯑꯣ ꯈꯪꯗꯦ ꯅꯀꯣ ꯊꯝꯃꯣ ꯅꯨꯡꯗ ꯑꯔꯨꯝ ꯍꯧꯔꯗꯤ ꯍꯥꯛꯊꯤ ꯈꯟꯗꯣꯛꯎ ꯍꯥꯎ ꯏꯃꯥ ꯆꯤꯆꯦꯒꯤꯅꯤ ꯏꯃꯥ ꯍꯣꯏ ꯅꯨꯡꯗ ꯑꯔꯨꯝ ꯍꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯩ ꯚꯣꯏꯁ ꯑꯣꯐ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨꯅꯤꯅꯦ ꯄꯥꯔꯤꯅꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯑꯗꯨꯅꯤ ꯑꯩ ꯑꯆꯧꯕ ꯃꯆꯥ ꯄꯨꯜꯂꯒ ꯑꯩ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ ꯑꯩ ꯇꯧꯅ ꯑꯣꯏꯔꯝꯃꯗꯤ ꯃꯤ ꯀꯅꯥꯃꯨꯛ ꯂꯥꯏꯐꯁꯨ ꯌꯥꯎꯔꯣꯏ ꯌꯨꯇꯨꯕ ꯇꯧꯔꯣꯏ ꯋꯥꯔꯤꯕꯨ ꯂꯣꯏꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯗ ꯊꯣꯏꯕ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩꯅ ꯆꯪꯉꯛꯄꯗ ꯅꯦꯠ ꯎꯪꯂꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯅꯠꯇꯦ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯑꯩꯅ ꯃꯤꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯔꯨꯕ ꯑꯗꯨꯒ ꯁꯤꯌꯥꯔ ꯇꯧꯔꯣ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣꯗꯨꯕꯨ ꯑꯗꯩꯗꯤ ꯏꯃꯥ ꯍꯥꯎꯅꯤ ꯍꯥꯏꯕ ꯊꯣꯏꯕꯅ ꯍꯥꯏꯕ ꯀꯩꯅꯣ ꯏꯆꯜ ꯇꯈꯦꯜ ꯅꯣꯛꯏꯗꯣ ꯏꯁ ꯏꯆꯜ ꯇꯈꯦꯜ ꯃꯃꯥꯅ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯇꯧꯔꯣꯏ ꯑꯣ ꯑꯈꯥ ꯑꯌꯥꯛꯀ ꯈꯔ ꯆꯥꯎꯅꯤ ꯑꯩꯗꯤꯅꯦ ꯍꯟꯗꯛ ꯉꯁꯤꯕꯨꯗꯤ ꯆꯥꯍꯧꯗ꯭ꯔꯦꯀꯣ ꯅꯤꯝ ꯄꯥꯝꯕꯤ ꯑꯃ ꯂꯩ ꯅꯨꯡꯇꯤꯒꯤ ꯅꯤꯝ ꯃꯅꯥꯁꯦ ꯈꯔ ꯉꯧꯔ ꯆꯥꯔꯕꯅꯤ ꯅꯣꯡꯃꯅ ꯈꯥꯃꯦꯟꯒ ꯉꯧꯕ ꯁꯨꯝ ꯕꯪꯒꯥꯂꯤꯒꯤ ꯂꯩꯇ꯭ꯔꯅꯦ ꯅꯤꯝ ꯕꯦꯒꯨꯟ ꯀꯥꯏꯅ ꯑꯗꯨ ꯇꯧꯔꯦ ꯅꯣꯡ ꯐꯥꯗꯣꯛꯅ ꯅꯤꯝ ꯃꯇ ꯉꯧꯕ ꯌꯥꯔꯛꯇ꯭ꯔꯦꯗ ꯏꯁꯥ ꯏꯌꯨꯒꯁꯦ ꯏꯕꯨꯡꯒꯤ ꯑꯦꯜꯕꯤꯗꯣ ꯑꯩꯁꯨ ꯊꯤꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯔꯤꯃꯤꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨ ꯏꯖꯠ ꯁꯔꯥꯅꯤꯅꯦ ꯑꯩ ꯇꯧꯔꯤꯗꯣ ꯂꯣꯇ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯈꯣꯡ 2 ꯄꯥꯜꯂꯨꯕ ꯆꯥꯏ ꯑꯣ ꯀꯔꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯅꯥ ꯂꯥꯛꯑꯦ ꯄ꯭ꯔꯤꯌꯥꯅꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯕꯤꯀꯦ ꯍꯥꯏꯅ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯒ ꯍꯦꯛ ꯎꯕ ꯐꯪꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯅꯤ ꯍꯣꯏ ꯃꯌꯥꯝ ꯄ꯭ꯔꯦꯔꯅꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯋꯥꯆ ꯇꯧꯕꯤꯔꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯅꯗꯤ ꯁꯤꯌꯥꯔ ꯑꯣꯏꯅ ꯇꯧꯕꯤꯔꯒꯦ ꯋꯥꯆ ꯑꯦꯟ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒꯦ ꯄꯨꯄꯨ ꯇꯈꯦꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦꯀꯣ ꯄ꯭ꯔꯤꯌꯥꯅꯥ ꯇꯈꯦꯜꯅ
ꯑꯈꯥꯕ ꯄꯣꯠ ꯑꯩ ꯍꯩꯅꯗꯦ ꯏꯁ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯗꯤꯅꯦ ꯗꯨꯅꯤꯌꯥꯒꯤ ꯑꯈꯥꯕ ꯅꯤꯝ ꯃꯅꯥ ꯄꯨꯈꯝ ꯑꯃ ꯉꯧꯔ ꯆꯥ ꯉꯝꯒꯅꯤ ꯑꯈꯥꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯈꯔ ꯈꯔ ꯆꯥꯕꯒꯤꯅꯤ ꯑꯩꯅ ꯈꯔ ꯈꯔ ꯅꯥꯕꯁꯦ ꯉꯝꯗ꯭ꯔꯤꯁꯦ ꯊꯣꯏꯕꯅ ꯀꯔꯝ ꯀꯥꯜꯒꯤ ꯑꯦꯜꯕꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯅꯍꯥꯟꯗ ꯅꯪꯅ ꯉꯔꯥꯡ ꯅꯠꯇꯦ ꯅꯍꯥꯟ ꯑꯦꯜꯕꯤ ꯑꯃ ꯊꯥꯔꯝꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩꯅ ꯉꯥꯡꯕ ꯈꯨꯝꯗꯦ ꯑꯗꯨ ꯑꯩ ꯃꯤ ꯀꯧꯔꯛꯀꯦ ꯀꯩ ꯍꯥꯏꯔꯝꯃꯤꯗꯣ ꯍꯥꯏꯔꯝꯗ꯭ꯔꯣ ꯅ ꯑꯩꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯪꯂ ꯍꯥꯔ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯥꯏꯞꯇꯨꯕꯨ ꯊꯥꯔꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯉꯔꯥꯡꯅ ꯅꯍꯥꯟ ꯅꯠꯇꯦ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒ ꯅꯪ ꯂꯥꯏꯕ ꯑꯃ ꯊꯥꯔꯝꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕ ꯊꯣꯏꯕ ꯑꯩꯕꯨ ꯃꯪꯂꯥ ꯍꯥꯔ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯗꯨꯏ ꯄꯣꯠꯇꯣ ꯑꯗꯨꯒ ꯑꯩꯅ ꯏꯁꯩ ꯁꯛꯑꯣꯀꯁꯨ ꯍꯥꯏꯔꯝꯗ꯭ꯔꯗꯣ ꯑꯗꯨ ꯅꯪ ꯍꯥꯏꯗ꯭ꯔꯅꯦ ꯀꯔꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯥ ꯑꯝꯇ ꯍꯥꯏꯕ ꯊꯣꯏꯕ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯑꯩꯕꯨ ꯀꯔꯤꯅꯣꯕ ꯑꯗꯨꯏ ꯄꯣꯠꯇꯣ ꯇꯈꯦꯜꯅ ꯇꯥꯗꯣ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯨ ꯄ꯭ꯔꯤꯌꯥꯅꯥꯅ ꯁꯣꯔꯠꯅꯤꯗ ꯑꯣ ꯁꯣꯔꯠꯅꯤ ꯍꯥꯏꯌꯦ ꯑꯗ ꯄ꯭ꯔꯤꯌꯥꯅꯥꯅ ꯕꯤ ꯀꯦꯒ ꯄꯜꯂꯛꯀꯅꯨ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯕꯤꯀꯦ ꯑꯗꯨꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯅꯤꯅ ꯕꯤꯀꯦ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯉꯥꯎꯖꯔꯤꯁꯦ ꯑꯊꯣꯏꯕꯅ ꯑꯩ ꯑꯦꯜꯕꯤ ꯇꯧꯗꯦꯀꯣ ꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯅꯪꯅ ꯈꯨꯝꯁꯨ ꯈꯨꯝꯃꯛꯏꯕ ꯑꯩꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯑꯣ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯀꯔꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯍꯥꯏꯅ ꯈꯨꯝꯃꯛꯏꯗꯨꯗꯤ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗꯨꯗꯤ ꯀꯅꯥꯅꯣꯕ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅꯥꯅ ꯄꯨꯄꯨ ꯇꯈꯦꯜ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯊꯣꯏꯕꯅ ꯃꯪ ꯑꯣꯏꯔꯝꯅꯤ ꯅꯣꯏ ꯑꯦꯜꯕꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯏꯁꯩ ꯁꯛꯎꯕꯗꯨꯅ ꯀꯔꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯀꯥꯏꯅ ꯈꯨꯝꯃꯛꯏꯅꯤꯀꯣ ꯁꯤꯕꯨ ꯀꯔꯤ ꯋꯥꯇꯥꯅꯣ ꯑꯩꯕꯨ ꯚꯥꯞ ꯇꯥꯗ꯭ꯔꯦꯕ ꯍꯥꯎ ꯊꯣꯏꯕꯅ ꯄ꯭ꯔꯦꯔꯅꯥꯁꯤ ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯤꯌꯦ ꯑꯗꯩ ꯄ꯭ꯔꯦꯔꯅꯥꯅ ꯄꯜꯂꯛꯀꯅꯨ ꯌꯥꯔꯦ ꯍꯥꯏꯕ ꯄꯟꯗꯣꯏꯅꯤ ꯑꯩ ꯕꯤꯀꯦꯗꯣ ꯄꯟꯗꯣꯏꯅꯤ ꯕꯤꯀꯦꯗꯣ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎ ꯑꯩ ꯄꯟꯗꯣꯏꯅꯤ ꯀꯣꯃꯦꯟꯠ ꯃꯃꯥꯅ ꯀꯣꯃꯦꯟꯠ ꯍꯥꯏ ꯀꯣꯃꯦꯟ ꯃꯃꯥ ꯆꯥꯛ ꯐꯖꯅ ꯆꯥꯎ ꯑꯩꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯑꯦꯜꯕꯤꯗꯨꯕꯨ ꯑꯩ ꯉꯛꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯑꯩꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯍꯥꯏꯅ ꯈꯨꯝꯃꯛꯏꯗꯨꯕꯨ ꯅꯪ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯈꯨꯝꯃꯛꯏꯅꯣ ꯍꯥꯏꯕꯅꯤꯅꯦ ꯄ꯭ꯔꯤꯌꯥꯅꯥꯅ ꯑꯩꯈꯣꯏ ꯕꯥꯒꯤ ꯑꯦꯀꯥꯎꯟꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯅ ꯑꯗꯨꯒ ꯈꯪꯗꯦ ꯑꯩꯗꯤ ꯕꯤꯀꯦꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯟꯅ ꯉꯥꯎꯖꯔꯤꯁꯦ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕ 1 week ꯁꯨꯔꯦ ꯉꯁꯤꯗ ꯐꯔꯤ ꯑꯗꯣ ꯅꯍꯥꯟꯒꯤ ꯑꯦꯜꯕꯤꯗꯣ ꯀꯔꯤꯅꯣꯕ ꯑꯗꯨꯕꯨ ꯑꯩꯅ ꯚꯥꯞꯅ ꯎꯔꯨꯔꯤꯔꯥ ꯀꯩꯗꯧꯅꯣꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯊꯤꯕꯗꯗꯤ ꯑꯃꯨꯛ 12 daysꯀꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯂꯥꯏꯞ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯍꯥꯏꯅ ꯈꯨꯝꯃꯛꯏꯗꯨꯅ ꯀꯃꯥꯏꯅꯅꯣ ꯁꯤꯅꯤ ꯑꯩ ꯈꯜꯂꯤꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅꯥꯅ ꯑꯣ ꯁꯤꯁꯇꯔ ꯑꯝꯇ ꯄꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣꯗꯨ ꯄꯜꯂꯒ ꯀꯩꯗꯧꯒꯦ ꯅꯪꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯁꯦ ꯑꯩ ꯑꯦꯜꯕꯤ ꯇꯧꯗꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣꯝ ꯇꯧꯔꯝꯃꯅꯤ ꯊꯣꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯀꯅꯥꯅꯣꯝꯈꯛ ꯑꯦꯜꯕꯤ ꯇꯧꯔꯝꯃ ꯈꯪꯗꯦ ꯑꯩꯅ ꯏꯔꯨꯗꯨꯕꯨ ꯈꯪꯖꯗ꯭ꯔꯦꯗ ꯑꯩꯅ ꯑꯗꯨꯒ ꯏꯔꯨꯗꯣ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦꯕ ꯀꯅꯥ ꯇꯧꯔꯤꯕꯅꯣ ꯑꯩꯕꯨ ꯑꯁꯦꯡꯃꯛꯀꯤꯁꯨ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯒ ꯌꯥꯎꯏꯗꯣ ꯀꯅꯥ ꯑꯩ ꯁꯣꯔꯠ ꯑꯃ ꯊꯥꯒꯠꯈꯤꯕꯅꯤ ꯃꯌꯥꯝ ꯍꯥꯏꯀꯣ ꯑꯗꯨꯗꯤ ꯄ꯭ꯔꯤꯌꯥꯅꯥ ꯅꯪꯅ ꯁꯣꯔꯠ ꯃꯤꯒꯤꯁꯨ ꯀꯔꯤꯁꯨ ꯅꯪꯅ ꯃꯤꯒꯤ ꯊꯥꯔꯛꯄꯗꯁꯨ ꯅꯪ ꯀꯃꯦꯟ ꯏꯔꯣ ꯑꯗꯨꯒ ꯅꯪꯒꯤꯗꯁꯨ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩ ꯌꯦꯡꯂꯣꯏ ꯄ꯭ꯔꯤꯌꯥꯅꯥ ꯊꯣꯏꯕꯅ ꯌꯦꯡꯉꯣꯏ ꯍꯥꯏꯌꯦ ꯈꯪꯗꯦꯗ ꯅꯍꯥꯟꯒꯤ ꯊꯣꯏꯕꯒꯤ ꯑꯦꯜꯕꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯊꯣꯏꯕꯒꯤ ꯁꯥꯃꯨ ꯃꯥꯗꯨꯒꯤ ꯃꯈꯣꯟꯅꯤ ꯊꯣꯛꯏꯗꯨꯁꯨ ꯗꯦꯠ ꯀꯌꯥꯗ ꯑꯦꯜꯕꯤ ꯇꯧꯔꯤꯕ ꯑꯩ
ꯈꯪꯗꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯒꯤ ꯋꯥꯔꯤꯅꯤ ꯇꯈꯦꯜꯗ ꯍꯪꯉꯣ ꯑꯩꯅ ꯃꯉꯣꯟꯗꯒ ꯌꯦꯡꯉꯨꯅ ꯃꯥꯒꯤ ꯃꯦꯁꯦꯖ ꯀꯩꯅꯣꯗꯒ ꯑꯩꯅ ꯊꯥꯔꯤꯃꯤ ꯑꯩꯅ ꯑꯩ ꯆꯠꯂꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯛ ꯉꯝꯈ꯭ꯔꯕꯣ ꯀꯔꯤ ꯍꯥꯏꯅꯣ 3 days to the ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯊꯣꯏꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯤꯒꯤꯁꯦ ꯖꯝ ꯃꯪꯗ꯭ꯔꯪꯅꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯗ ꯐꯖꯅ ꯅꯪ ꯑꯃꯨꯛꯇꯪ ꯍꯪꯉꯨ ꯑꯩꯅꯅꯦ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯁꯤꯌꯥꯔꯐꯥꯎ ꯇꯧꯁꯜꯂꯨꯔꯦ ꯇꯧꯔꯨꯉꯩ ꯇꯧꯔꯒꯅꯦ 12 days ꯃꯃꯥꯡꯒꯤ ꯑꯣꯏ ꯂꯩꯔꯝꯃꯤꯕ ꯀꯤꯟꯇꯨ ꯑꯩꯅ ꯏꯔꯤꯗꯨꯒꯩꯁꯨ ꯅꯪꯅ ꯈꯨꯝꯃꯛꯏꯃꯤꯀꯣ ꯑꯩꯅ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯐꯔꯦ ꯍꯥꯏꯗꯣ ꯅꯪꯅ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯔꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯑꯗꯨꯁꯨ ꯈꯨꯝꯃꯛꯏꯅꯤꯀꯣ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯗꯣ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯃꯥꯅ ꯃꯔꯣꯟ ꯑꯃꯒ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯐꯥꯎꯗ ꯃꯤꯒꯤ ꯌꯥꯎꯗꯕꯒꯤ ꯌꯥꯎꯕꯤꯔꯛꯇꯕꯁꯤꯒ ꯃꯥꯗꯨ ꯏꯔꯥꯡꯗꯣ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯇꯈꯦꯜ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯆꯨꯝꯗ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯅꯪꯉꯣꯟꯗꯒ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕꯗꯣ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯕ ꯇꯈꯦꯜꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯥꯏꯗꯣ ꯍꯦꯛꯄꯨꯗꯤ ꯊꯥꯔꯤꯃꯩꯅ ꯊꯥꯔꯁꯨ ꯃꯤꯅ ꯊꯥꯔꯤꯉꯩꯗ ꯊꯥꯖꯤꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩꯑꯕ ꯊꯣꯏꯕ ꯅꯥꯏꯕ ꯏꯆꯜ ꯀꯌꯥꯔꯛ ꯀꯔꯤꯅꯣ ꯏꯆꯜ ꯇꯈꯦꯜ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅ ꯄꯨꯄꯨ ꯇꯈꯦꯜ ꯂꯣ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯗꯤ ꯑꯩꯐꯥꯎ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯁꯤ ꯀꯔꯤꯅꯣꯕ ꯂꯥꯏꯐꯇꯣ ꯐꯔꯦꯅꯦ ꯍꯥꯟꯅꯒꯤ ꯑꯣꯏꯔꯃꯁꯨ ꯐꯔꯦ ꯀꯤꯟꯇꯨ ꯑꯩꯅ ꯃꯇꯥꯡꯗꯨ ꯏꯔꯤꯕ ꯃꯇꯥꯡꯗꯨꯒꯁꯨ ꯈꯨꯝꯃꯛꯏꯕ ꯅꯪꯅ ꯑꯩꯅ ꯐꯔꯦ ꯅꯪ ꯏꯁꯩ ꯑꯣꯏꯅ ꯁꯛꯑꯣ ꯍꯥꯏꯗꯣ ꯅꯪꯅ ꯀꯔꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯣ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯥꯏꯅ ꯇꯧꯔꯛꯏꯕ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯅ ꯀꯔꯤ ꯏꯔꯝꯃꯤꯒꯦ ꯍꯥꯏꯕꯕꯨ ꯐꯔꯦ ꯑꯩ ꯃꯤ ꯈꯔ ꯀꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤꯕ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯗ꯭ꯔꯦꯗ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯅꯦ ꯇ꯭ꯔꯤꯄꯨꯔꯥ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯌꯥꯝ ꯀꯟꯅ ꯆꯠꯄ 600 ꯑꯗꯨꯃꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯃꯥ ꯂꯥꯏꯐ ꯊꯥꯕꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯅꯥꯅ ꯑꯗꯨ ꯇꯥꯃꯣ ꯇꯈꯦꯜꯗꯨꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩ ꯈꯪꯗꯦꯀꯣ ꯅꯦꯅꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯑꯩꯅ ꯊꯤꯔꯤꯕ ꯃꯤꯉꯣꯟꯗꯗꯤ ꯁꯤꯌꯥꯔꯒ ꯇꯧꯔꯨꯔꯦ ꯁꯣꯝꯗ ꯋꯥꯠꯁꯑꯦꯞꯇ ꯆꯪꯉꯒ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯅꯪꯒꯤꯗ ꯊꯤ ꯐꯪꯗꯦ ꯋꯥꯅꯤ ꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯁꯤꯕꯨ ꯅꯠꯇꯦ ꯑꯩꯁꯦ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯅꯦ ꯋꯥꯔꯤꯃꯅꯤ ꯑꯌꯨꯛ ꯑꯗꯨꯁꯨ ꯅꯨꯡꯊꯤꯟꯅꯤꯀꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯝꯅꯦꯕ ꯇ꯭ꯔꯤꯄꯨꯔꯥꯗꯤ ꯁ꯭ꯇꯦꯠ ꯅꯠꯇꯕ꯭ꯔꯣ ꯁ꯭ꯇꯦꯠꯅꯤ ꯇ꯭ꯔꯤꯄꯨꯔꯥꯁꯨ ꯑꯗꯨꯒ ꯊꯣꯏꯕꯅ ꯍꯥꯏꯕ ꯏꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯈꯪꯗꯦ ꯅꯪꯁꯨ ꯅꯁꯥ ꯉꯝꯗꯦꯕ ꯑꯩꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯀꯔꯤꯅꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯥꯏꯁꯦ ꯃꯤꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯉꯩ ꯇꯧꯁꯜꯂꯨꯔꯒ ꯑꯗꯨꯒ ꯊꯤꯕ ꯐꯪꯗꯣꯏꯕ ꯋꯥꯅꯤ ꯑꯗꯨꯒꯤ ꯂꯥꯏꯐꯇꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯅꯥꯅꯣ ꯑꯩ ꯀꯔꯤ ꯂꯝꯒꯤ ꯃꯆꯥꯅꯣ ꯑꯩ ꯅꯪ ꯗꯨꯕꯥꯏꯒꯤ ꯑꯣꯏꯔꯝꯃꯅꯤ ꯀꯅꯥꯅ ꯉꯥꯎꯕ ꯍꯟꯈ꯭ꯔꯕꯣ ꯍꯥꯏꯕ ꯑꯗꯨꯅꯤ ꯄꯨꯡꯉꯛ ꯉꯛꯏ ꯑꯩꯅ ꯂꯥꯏꯐꯇꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯤꯕ ꯃꯤ ꯈꯔ ꯌꯥꯎꯔꯛꯅꯕ ꯍꯥꯏꯅ ꯃꯤ 3-4 ꯈꯛꯇꯪ ꯌꯥꯎꯏꯅ ꯑꯗꯨꯒꯅꯦ ꯁꯤꯌꯥꯔ ꯇꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯑꯗꯨꯗꯣ ꯊꯤ ꯈꯪꯗ꯭ꯔꯕ ꯑꯗꯨꯒ ꯆꯦꯅꯦꯜꯗꯣ ꯅꯝꯃꯒ ꯌꯦꯡꯉꯨꯕꯗꯅ ꯅꯨꯃꯤꯠ 12 days ꯃꯃꯥꯡꯒꯤ ꯂꯥꯏꯚꯅꯦ ꯑꯣꯏ ꯂꯩꯔꯝꯃꯤꯕ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯩꯅ ꯃꯁꯤꯕꯨ ꯍꯦꯛꯇ ꯂꯥꯏꯚ ꯊꯥꯔꯃ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈ꯭ꯔꯖꯥꯠꯂ ꯍꯥꯏꯅ ꯉꯥꯎꯕ ꯍꯟꯈ꯭ꯔꯕꯣ ꯊꯣꯏꯕꯅ ꯍꯥꯏꯕ ꯄ꯭ꯔꯦꯡ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯗꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯄ꯭ꯔꯦꯡ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯏꯁꯦ ꯌꯦꯡꯉꯨ ꯀꯩꯗꯧꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯨ ꯄ꯭ꯔꯦꯔꯅꯥꯁꯨ ꯅꯣꯛꯏ ꯃꯣꯏꯁꯨ ꯀꯩꯒꯤꯅꯣ ꯅꯣꯛꯏꯁꯤꯕꯣ ꯅꯠꯇꯦ ꯆꯨꯝꯕ꯭ꯔꯕ ꯑꯩ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨꯗꯨ ꯌꯥꯝꯅ ꯑꯩꯅ ꯚꯥꯞ ꯑꯇꯦꯅꯦ ꯅꯨꯡꯗꯥꯡ ꯇꯨꯝꯅꯤꯡꯉꯝꯗꯥꯏ ꯑꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯔꯤꯃꯅꯤ ꯁꯥꯊꯤꯅ ꯅꯨꯡꯊꯤꯜꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯒ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯥꯡꯈ꯭ꯔꯤꯗꯨꯕꯨ ꯑꯁꯤ ꯋꯥꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯀꯌꯥꯅ ꯑꯩꯒꯤꯁꯨ ꯄ꯭ꯔꯦꯡ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯏꯃꯥ
ꯃꯥꯅ ꯑꯃꯨꯛ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯌꯦ ꯍꯥꯏꯔꯤꯅꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯀꯩ ꯀꯩꯅꯣ ꯆꯨꯝꯃꯤꯗꯣ ꯍꯥꯏꯔꯛꯑꯣ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯀꯣꯛ ꯉꯥꯎꯍꯟꯗꯅ ꯅꯣꯏ ꯃꯌꯥꯝꯅ ꯇꯈꯦꯜꯅꯐꯥꯎ ꯑꯩꯉꯣꯟꯗ ꯅꯪ ꯁꯤꯃ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯏꯔꯕꯅꯤ ꯅꯪ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯄ꯭ꯔꯦꯃꯤꯒꯤ ꯂꯥꯏꯐ ꯊꯥꯔꯤ ꯑꯗꯨꯑꯣꯏꯗꯤ ꯄꯨꯡꯖꯥ ꯈꯪꯉꯦꯀꯣ ꯄꯨꯡ 2:30 3ꯁꯤꯒꯤ ꯃꯅꯨꯡꯗꯅꯤꯀꯣ ꯑꯣꯏꯔꯤꯗꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤꯁꯦ ꯀꯣꯃꯦꯟ ꯏꯔꯝꯃꯒ ꯑꯩꯅ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯔꯝꯕꯅꯦꯕ ꯃꯤ ꯀꯧꯔꯛꯀꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥꯗꯁꯨ ꯆꯦ ꯀꯁꯥꯔ ꯅꯤꯉꯣꯜꯗꯁꯨ ꯄ꯭ꯔꯦꯡ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯅ ꯀꯔꯤ ꯄ꯭ꯔꯦꯡꯅꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥ ꯑꯃꯨꯛ ꯍꯥꯏꯈꯤꯗꯣꯏꯅꯦ ꯊꯣꯏꯕ ꯅꯦꯅꯦꯅ ꯊꯣꯛꯈꯤꯕꯗꯨꯗ ꯑꯦꯜꯕꯤꯗꯨ ꯅꯦꯠ ꯌꯥꯗꯅ ꯇꯣꯛꯏꯕ ꯑꯗꯨꯝ ꯗꯤꯂꯦꯠ ꯇꯧꯋꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯅ ꯈꯜꯂꯤ ꯃꯁꯤ ꯗꯤꯂꯦꯠ ꯇꯧꯊꯣꯛꯏꯔꯦ ꯀꯩꯅꯣꯗꯤ ꯑꯃꯗꯤ ꯑꯣꯏꯔꯝꯗꯣꯏꯕ ꯃꯥꯜꯂꯦꯅꯦ ꯑꯩꯗꯤ ꯈꯜꯂꯤꯃꯤꯀꯣ ꯑꯗꯨꯒ ꯅꯪꯅ ꯈꯪꯗꯦ ꯑꯗꯨꯒꯅꯦ ꯃꯩ ꯀꯣꯛ ꯁꯥꯔꯤꯁꯦ ꯉꯥꯏꯈꯣ ꯄꯤꯔꯅꯥꯁꯨ ꯅꯣꯛꯄꯅꯁꯨ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯨꯒ ꯗꯤꯂꯦꯠ ꯊꯣꯏꯕꯅ ꯍꯥꯍꯥ ꯄꯤꯔꯅꯥꯅ ꯈꯣꯡ ꯇꯦꯛꯄ ꯄ꯭ꯔꯦꯡ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗꯁꯨ ꯑꯣꯏꯌꯦ ꯄꯤꯔꯅꯥꯅ ꯅꯣꯛꯄ ꯂꯣꯏꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯆꯦꯅꯦꯜꯗꯨ ꯀꯩ ꯍꯥꯏꯕ ꯑꯗꯩꯗꯤ ꯈꯌꯥꯠ ꯁꯦꯒꯥꯏꯕ ꯈꯨꯅꯣꯛ ꯈꯌꯥꯠ ꯁꯦꯒꯥꯏꯈ꯭ꯔꯦ ꯊꯣꯏꯕꯁꯦ ꯊꯣꯏꯕꯅ ꯂꯥꯏꯛ ꯇꯧꯔꯨꯒꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ꯭ꯔꯣ ꯅꯉꯣꯟꯗ ꯃꯥꯏ ꯆꯦꯅꯦꯜꯗꯨꯒꯤ ꯇꯧꯕꯤꯔꯨꯆꯣ ꯑꯩꯕꯨꯗꯤ ꯀꯨꯏꯅ ꯊꯥꯗ꯭ꯔꯁꯨ ꯌꯥꯏ ꯁꯨꯝ ꯑꯩ ꯇꯧꯔꯤꯅꯤꯀꯣ ꯃꯣꯏ ꯆꯦꯅꯦꯜ ꯄꯤꯛꯆꯕ ꯁꯨꯝ ꯂꯩꯗꯅ 1Kꯒ ꯌꯧꯖꯗꯕꯁꯤꯡꯗꯨꯕꯨꯗꯤ ꯃꯌꯥꯝ ꯆꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒꯩꯗꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯗꯕꯁꯤꯡꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄꯤꯔꯅꯥ ꯑꯩ ꯇꯨꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯑꯣ ꯅꯨꯡꯇꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯀꯔꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯐꯣꯡꯗꯣꯛꯀꯗꯕ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯈꯤꯒꯦ ꯑꯝꯇ ꯆꯥꯛꯁꯤꯅ ꯀꯔꯤꯅꯣ ꯂꯦꯡꯕꯗꯩ ꯇꯧꯍꯩꯗꯕꯅꯦꯕ ꯆꯥꯛ ꯂꯦꯝꯕꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯣ ꯁꯅꯥꯅꯨ ꯂꯥꯏꯔꯤꯛ ꯍꯥꯞꯄꯕ